ꯈꯥꯡꯉꯤꯕ ꯂꯩꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤ ꯃꯥꯔꯇꯤꯌꯔꯁꯅꯤ ꯑꯗꯨꯒ ꯉꯁꯤ ꯍꯤꯡꯉꯒ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯁꯨ ꯖꯥꯇꯤꯒꯤꯗꯃꯛꯇ ꯂꯩꯕ ꯀꯥꯡꯕꯨꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯑꯣꯅꯔ ꯇꯧꯋꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤꯡꯗꯕ ꯄꯦꯟꯕ ꯄꯦꯟꯗꯕꯁꯤ ꯁꯣ ꯃꯦꯅꯤ ꯊꯤꯡꯁ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯅꯤ ꯖꯒꯥꯗꯨꯗ ꯂꯩꯔꯒ ꯚꯣꯠ ꯊꯥꯗꯕ ꯐꯪꯗꯕ ꯅꯝꯐꯨ ꯇꯧꯕꯤꯈꯤꯕ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯉꯝꯕꯒꯤ ꯋꯥꯔꯤꯗꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯅꯔꯛꯑꯦ Lakliba Lok-sabha meekhal Inner Manipur constituency ki BJP ki meerep oigadaba maming athuba matamda laothoklagani loinana meekhal asida BJP na chaona mai fakani haina Chief Minister N Birena phungdokre wafam asing asi Chief Minister na moirangda sebat sakaliba craft handloom village ki thabak thorang sing yengsinbagi khongchatta akhanana paumisinga unaba amada phongdorokkhibani yengsin khongchat aduda PWD Minister Govindas Kothojam PICD Minister L Chusindro MLA N Ibomsa amasung MLA Thongam Santisu saruk yaki handakta nongna India ki Prime Minister Narendra Modi na Vision ki kuthangda Ministry of Textile ki makhada moirangda craft handloom village sebat sagatpa hongkhiba adu ngasi yengsinki loinana OMBA Nuratin sangba lambi ki mapanda saba ofan Jamesu yengsinki Chief Minister na makha taraduna Manipur da hauji thokliba irang thongdok kwathok asi munnai khangba BJP na Manipur miyamgi hun khangna kari tawigi munna khangba miyoi kya leiri ngaihak lengak asida sauningmagi miyamgi thamoida nungaitaba yawani Lakliba meekhal asi mausagi matogum natari meerep adu Lairik heiba wa ngangba heiba khaktana yaroi fajaba wahaina pangthagadaba Manipur ki miyam natre haina Chief Minister na makha taki ꯄꯦꯟꯗꯕ ꯂꯩꯒꯅꯤ ꯌꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯔꯒ ꯆꯦꯜꯂꯛꯑꯒ ꯂꯥꯛꯄ ꯍꯥꯏꯁꯤꯗ ꯄꯦꯜꯂꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕꯗ ꯉꯁꯤ ꯁꯐꯔ ꯇꯧꯔꯤꯁꯦ ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯣꯏꯕꯅꯦꯅ ꯂꯧꯔꯒ ꯕꯤꯌꯥꯔ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯈꯥꯡ ꯀꯟꯕ ꯂꯩꯒꯗꯕꯅꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯇꯤꯌꯔꯁꯅꯤ ꯉꯁꯤ ꯈꯥꯡꯉꯤꯕ ꯂꯩꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤ ꯃꯥꯔꯇꯤꯌꯔꯁꯅꯤ ꯑꯗꯨꯒ ꯉꯁꯤ ꯍꯤꯡꯉꯒ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯁꯨ ꯖꯥꯇꯤꯒꯤꯗꯃꯛꯇ ꯂꯩꯕ ꯀꯥꯡꯕꯨꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯑꯣꯅꯔ ꯇꯧꯋꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤꯡꯗꯕ ꯄꯦꯟꯕ ꯄꯦꯟꯗꯕꯁꯤ ꯁꯣ ꯃꯦꯅꯤ ꯊꯤꯡꯁ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯅꯤ ꯖꯒꯥꯗꯨꯗ ꯂꯩꯔꯒ ꯚꯣꯠ ꯊꯥꯗꯕ ꯐꯪꯗꯕ ꯅꯝꯐු ꯇꯧꯕꯤꯈꯤꯕ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯉꯝꯕꯒꯤ ꯋꯥꯔꯤꯗꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯅꯔꯛꯑꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯀꯔꯤꯒꯤ ꯚꯣꯠ ꯀꯥꯗꯧꯔꯤꯁꯤ ꯀꯩꯅꯣꯕꯨ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯅ ꯅꯣꯔꯠ ꯏꯁꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯃꯤꯀꯞ ꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯤ ꯁꯤꯒꯨꯝꯕ ꯐꯣꯔꯁ ꯈꯔ ꯑꯟꯁꯤꯟ ꯐꯣꯔꯁ ꯈꯔꯅ ꯑꯩꯈꯣꯏꯁꯤ ꯀꯦꯞꯆꯔ ꯇꯧꯔ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯇꯧꯗꯒꯤ ꯇꯧꯔꯝꯕ ꯄꯣꯠ ꯃꯃꯤ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯈꯪꯉꯦꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯥꯛꯑꯦ ꯍꯥꯏꯁꯤ ꯃꯌꯥꯝ ꯄꯦꯟꯅꯗꯕꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ khara haina bani aduga really issue si fazana khangba aduga BJP na kaidorigi na khangba kangbu yam dai hard hoina loi ai kaino gi matak yam sathi na litau ga kani da koiroi param de kaino de ai karo election na mi na khala kosi na hawai di basanda adagi magi ya qualification ha adu da ga na khana bidi ꯇꯣꯡꯗ ꯆꯠꯂꯣ ꯍꯧꯖꯤꯛꯇꯤ ꯖꯥꯇꯤꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛꯁꯤꯒꯤ ꯃꯔꯝꯗ ꯇꯁꯦꯡꯅ ꯊꯕꯛ ꯇꯧꯈ꯭ꯔꯕ ꯑꯣꯔ ꯇꯧꯒꯦꯅ ꯈꯟꯕ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯤꯗꯨꯗ ꯚꯣꯠ ꯄꯤꯔꯛꯑꯣꯏ ꯄ꯭ꯔꯖꯥ ꯇꯧꯈ꯭ꯔꯕ ꯐꯤꯜꯗ ꯀꯨꯝꯃꯒ ꯎꯠꯈ꯭ꯔꯕ ꯀꯥꯡꯕꯨꯗ